Handak laiba hapta sigi pendulum haipetang yengsiko. Sise sumi khara amadi chana yena tum message harakpasu yawe ko. Sigi pendulum tawbase. Ado sida ko haipetang khanbirase ko haidi ai kainoma sum khanjeba handak hapta se aina pamiba pot natraga hapta khatangi wana thadaga hairagasu ko karamba thadaga oidong mange aigi thaba ingkhangse haitare ko nami 7 days da haidi job lakani kotkani haiba adumbasu job ki mathangda khanba ka hairasina ko adumba oirase natraga atai atai leina ko haidi yes or no ko aina khaliba potto yes lakadra natraga no lakadra natraga haidi oiba yabagi chances leibra haiba adumba mayam do haitare ko ado sida ngatang mishala khanbiro ko haidi hek yengbaga heta taklongna wakhanduri la oina ko adona haidi haji sum aina ngang sum taro ko mishala haipetang khanbiro ba aina pami potse kaino import khwaidagi haji oina haide top priority da leiba potse karino haibado khanbirena ko adugi matungda kaino sisu yengase ko haipetang shore su lena ko shore sang sang na ani hum lakta hundokpiyo isana su ko ado haurage ko sikisa haipetang mayai sidagi tawraga ahambagi just aina ahambagi haiba katang ni ko sisa check again na lai haidi amukka yengoina ko haidi amuktanga haidi anirak yengo haitare ko sida hairaga last ki haigiru sumaina lena ko ado amuktanga haidi tawra yengase ko handaki kai lakke haibadu yengminarase okay handaki dana mapase yes tadi lae ko yes to laaga Monday and Thursday ko aina sum ngaiba poleragadi Monday and Thursday aduga June and December adumaina leire ko haidi thada hairagana June and December ko do sida leire hapta gi pendulum dawding sina ko ma'am thank you